Nambu Galatian Larik Nainabagi Thauram Masida Taram Oksari Nasi Nainagadrubase Mamang the Nainakiba Galatians 3 14 dagin 15 to 29 Asigi Maram da Ikoi Nainaminasi Mamang da Nainakre Aduna Nakoina Mamangi Nainab Adu Yaudragadi Masigi Samona Setabigano Maram de Bapta Kara Watkini Koi Matang Manang Nainabani An Badai Koi Shoda Patna Tausi Sagada Laibe Payam Tagasare Equino Jimakatana Dharma Semba Karino Habsigi Maram da Equina Nainari Tazavana Karamana Saman Bibno Maroina Sigi Tankakta Equigi Wanja Tangasina Karamna School Master Amagumna Oza Guru Amagumna Matauta Habsigi Maramda Wanja Tangi Mataugi Maramda Katang Nagadori Masida Board Pinabio Aina ngamba khudemo thawai gi matung na chingbi tari bisnaw sing da su thawai aseng badana chingbi dana asum base phajana bhap tabang manbiu Prabhu Jesu Christ gi minde koramjare Amen Aikoi ahan bada Galatians 3 gi 15 16 ani se pamina se 15 da hai sinaw sa aina mi na ngangba adugi matung ina aina ngangbani sida mi ngangmi matung ina ngangbani Mi amakhaktagi oiba waremnaba oirabasu masi yanare confirm togre hadi chesalle chesan bataragadi kanamtana masi hongdokpa leite natraga hapsan basu leite verse 15 da haise kudamoina kanaguma nupa ani rekoina waremnaba ama lepe po leibigi oirasu natraga paisa puthok puthin gi oirasu oirabasu agreement ama inari pe agreement ase Masi oirasiko haina yanakiba matamda makoina soi tawnakiba matamda maduda hapsan basu yadre onthok basu yadre masine masida harise koina warebna baise sina wainda thang koina warebna ba asigi maramda haine kabena na de warebna ba verse 16 da haujikti Abraham amasung mahaki dara singda wasak piba ado pikibani mahaki dara singda haide hanko as many hadi dara ke amarum da mang hai ke de adubu dara makakta da haibani habidi na ki dara tu dai shit habni which is Christ habni aduna ishona Abraham da pi ki bo wasak adudi karino na ki dara sing dai de na ki dara amakha habni na ki dara gi malam pithibi ase choi pi gin habni haide ba dara adudi kanano Christane Abraham gi line da lakpa dara adudi Christane Aikoi masi maram da yengba ai Genesis 17 gi 7 aduga 22 gi 18 da haise aina 17 da nang amasung nang gi dara singda lomba nai da ba warem na ba ama pigini haide aina na khoi gi ishoro gini haibase mase nang na aigi mi ogini aina na aigi ishoro ogini haiba warem na ba se ishona pike ba mase warem na ba haibdi masida pidi bumoro be ware na bidi na ki dara ta gi lag hadi Abraham gi dara da kan bi mapu akhui gi pate gi kan gadaba mapu da Abraham gi dara da lakane hamni madu gi warep na badu pireba 22 gi 18 da saise nang gi dara da prithvi da leireba jat khudim ase bo phangani maram di nahang na aina haibadu tai matau karana prithvi da leireba jat Hebrew nataba jat khudim Lai muti lapa jat khudimo pitip lai bu khudimo se kamaina Abraham gi dara de gi bol phangani haiba taradi prithip da lai ba jat khudimo bol phangba je Prabhu Jesu Christ na pokpa siba hingkat piba asigi mapana ikoina da bora je phangune ba aduna masida wasak lebadi Abraham gi nahak ki dara da haiba gi arthadi nahak kin dara da pokadaba Christa Prabhu Jesu adugi mapana bor phangba du ohen bigini haina masida wasak libane ba Maduni Covenant habidu maduni chabani asi Covenant habidi asiju naki aina haiba makaidu illo aduga naki dara da tang barmi kan bi mapu du pokani da mahaki mapana na khoibu kan bigini habse masine haba masida palle bise aduga Galatians 3 ki 17 18 akhoi amu yengmina se masida hai masi aina na khoida hai madudi warem na ba Karamba warem na ba Krista da ishorna hana warem na ba adu se sanna karaba yana karaba do
aduga the law which was 430 years after aduga waremnaba ado madugi waremnaba adugi matung sahi 430 sahi samne kuntra leiraga piba wanja thang ado maduna ngasai waremnaba covenant ishorga magi missing Abraham ga ishorga waremna ki ba haibadi ishorna haiba makai mana ingani aduga Abraham gi danatraga ma ki darada kambiba mapu do pokani aikogi pap kopi bagi covenant adugumba waremnaba ado anobo waremnaba aduga haiba adugumba do pigani haibse mase haiba waremnaba do yathang tara hadi Mount Sinai da piba aduna yathang pigre haraga waremnaba do thugai khare natraga mangan khare haibdo yade haibni sida that it should make the promise of non effect maduna wasak piba do karishu ohendaba sida wasak piba di tayang parbi kanbi mapu ama lakani habjneba Abraham gina ke darada tayang parbi kanbi bom lakani hareba kanbi ba aduna na khoibu na khoina tawa papsing adude kanbi raga na khoibu arang ko bibigini haibu wasak biba do neba aduna haibu waremna ba adugumba wasak biba covenant haibu wasak biba ka samanare haibu ado ya thang tara aduna madu cancel tawbuna teba madu yadaba natraga haibdo adu oideba masida haije hoi akoina kana mission haibe ya thang tara haibse aikoina ahanbada sungai leramde masi Mount Sinai da pibani haina kana mission haibe madu lale ya thang tara haibse ishona leirakpudagi ya thang tara asi leirakune sarkar ama leiragadi magi संविधान ले अदुने ईश्वर अमा लेबदी मागी सरकार ले हाइरबा सरकार दो सिनि अदु माउंट सिनाइ द पी हाइबगी आथदी मियोबदा अइबो ओइना सुमाइना तेन कमामेंट अमा लेइ हैना मियोबदा खंगन बिबा हाइबसे डाइरेक्ट खंगन बिबा हाइबसे पाप तौख्रो मतुंग खंगन बिबा हाइबसे मसिना हान बनेबा मरमदी याथंग दो लेरमद्रगदी हाना लेरमदा तारगदी इफादामना पाप तौरे से कमाइना खंगनी मरमदी पाप तौ हाइबसे ईश्वरगी वाइन जाथंग थुकाइबनी हाइबदो मदुनेबा अखोइना अदु वर्ष 18 द येंगसे अदुगा अखोइना साखथुंग अखोइगी फंगफम तौबा साखथुंग अदो मदु लोदगी वाइन जाथंगना अखोइगी साखथुंग अदो फंगनबा तारगदी इनहेरिटेंस मरोइना अखोइसिदा इनहेरिटेंस हाइबसे अखोइना अरांगकुबम हाइबसे याय अखोइना अरांगकुबम हाइबसे वाइन जाथंगना पीबा तारगदी ईश्वरना वासक पीबतो मदु it is no more of promise madu wasak pibadagi oidreba yathang tara aduna arang ko piba ngam hai tadi nangki wasak pibadi prabhu jisu kita la khoi kan bigine habdo madu laitre haba madu di la leba yathang tara maram di yathang tara na khoi da arang ko piba ngam de aina mamang do swai kre yathang tara na khoi kan biba ngam de yathang tara na pati kan biba ngam de yathang tara na ai khoi je अखोइबु कनबिबदि प्रभु जीसु क्रिस्तनदे अदुबु ईश्वरना मसी अब्राहम दा वासक पिबगी मपाना पिखेबा मसीको अखोइना मसी कावयादे अमुक मथंगदा अमुक येंगसे गलेशियंस 3 की 1920 दा है अदु ओइबा तारगदि अरांग कुबमना वायन जाथंगना अखोइगी चाकथुंग अरांग कुबम हाइबदो अखोइना पिबा ngamdaba tarabadi wain jathang asigi pandam karino wain jathang asigi kanaba karino hai nakhona top version da yengati yam khangani king james version da di wherefore then serve the law aduna karibu magi seba tawri haidi haibne masigi law adugi pandam karino haibne masida haise ekhona mamanggi sarmon da hagre wain jathang gi pandam ahum le habdo khona mamang da haigre isnausa ado aduda mugi aduda sara gumse amusida wain jathang je kaigi da mu pibnu haibda idu masi pap tawba adugna gi da mu pibneba ado kyam kumna pibnu haina till the seed should come to whom the promise was made wasak piba do pikhrba makhoida dara ado laktri phawba masi pap na maram oidana masi hapsan baneba pap na maram oidana haide wain jathang transgression ase dara adudi keno kristana laktri phawba masi pamna maram oiduna pibani habneba masi wain jathang ase masina haribdi wain jathang aduna akhoi hore makhadani wain jathang aduna krista ama akhoi gi kanbi ningai gi dama
ꯙꯔꯃ ꯆꯦꯟꯕ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯎꯠꯂꯤꯕꯅꯦꯕ, ꯃꯁꯤꯅ ꯇꯥꯛꯏꯕꯅꯦꯕ. ꯑꯗꯨꯒ ꯃꯁꯤ ꯃꯦꯗꯤꯌꯦꯇꯔꯗꯤ ꯋꯥꯅꯣꯝꯕꯤꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯔꯒꯗꯨꯁꯤꯡꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯚꯔꯁ 19ꯗ ꯍꯥꯏꯕꯁꯦ. ꯑꯗꯨ ꯚꯔꯁ 20ꯗ now a mediator is not a mediator of one but God is one. ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯋꯥꯅꯣꯝꯕꯤꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯤ ꯄꯥꯔꯇꯤ ꯑꯃꯈꯛꯇꯒꯤ ꯑꯣꯏꯗꯦꯕ, ꯄꯥꯔꯇꯤ ꯑꯅꯤꯃꯛꯀꯤ ꯍꯥꯏꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯌꯦꯕ ꯋꯥꯅꯣꯝꯕꯤꯕ ꯍꯥꯏꯕꯁꯦ. ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯃꯁꯤꯅꯤꯀꯣ. ꯋꯥꯅꯣꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯅꯤꯃꯛꯀꯤ, ꯍꯥꯏꯗꯤ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯁꯪꯇꯥꯏꯅꯕ ꯃꯤ ꯍꯥꯏꯕꯅꯤ ꯁꯤꯗ. ꯍꯥꯏꯗꯤ ꯁꯪꯇꯥꯏꯅꯕ ꯍꯥꯏꯕꯁꯦ ꯄꯥꯔꯇꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯤ ꯑꯅꯤ ꯈꯟꯅꯔꯦ ꯍꯥꯏꯅꯕ ꯍꯥꯏꯕꯁꯦ ꯑꯃꯅ ꯃꯔꯛꯇ ꯂꯦꯞꯄꯒ ꯃꯣꯏ ꯑꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯕꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕꯅꯤ ꯃꯦꯗꯤꯌꯦꯇꯔ ꯍꯥꯏꯕꯁꯦ, ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕꯅꯤ. ꯃꯁꯤꯗ ꯀꯥꯎꯕ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀ ꯏꯁꯣꯔꯒ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯁꯪꯇꯥꯏꯅꯕꯁꯦ ꯀꯅꯥꯅꯣ? ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦꯕ. ꯃꯁꯤꯅꯦ. ꯑꯃꯨꯛ ꯆꯠꯂꯁꯦ 21 to 22 ꯃꯁꯤꯗ is the law then against the promises of God? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯍꯥꯏꯕꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄꯁꯤꯡ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯕ ꯃꯄꯨ ꯑꯃ ꯂꯥꯛꯀꯅꯤ, ꯀꯟꯕꯤꯕ ꯃꯄꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯥꯊꯪ 10 ꯑꯁꯤꯅ ꯅꯠꯇ꯭ꯔꯒ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ ꯑꯁꯤꯅ ꯃꯁꯤꯅ ꯃꯥꯌꯣꯛꯇ ꯂꯩꯕ꯭ꯔꯥꯕ? ꯂꯩꯇꯦꯕ. ꯏꯁꯣꯔꯅ ꯌꯥꯗꯦ. ꯃꯔꯝꯗꯤ if there had been a law given which could have given life, ꯑꯩꯈꯣꯏꯗ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕꯤꯕ ꯉꯝꯕ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ very righteousness should have been by the law. ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯨ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯄꯥꯟꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤꯕꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕ ꯉꯝꯗꯦꯕ. ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ, ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕ ꯉꯝꯗꯦ, ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯗꯦ, ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯗꯦꯕ. ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯅꯦꯕ. ꯃꯁꯤꯅꯤꯀꯣ, ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕ ꯉꯝꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯅꯦꯕ, ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯄꯤꯕ ꯉꯝꯗꯦꯕ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯒꯗꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝꯗꯨꯗꯤ ꯄꯤꯔꯣꯏꯕ. ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯚꯦꯔꯤꯂꯤ ꯙꯔꯃ ꯆꯦꯟꯕꯁꯦ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯄꯥꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ. ꯍꯣꯏ, ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕ ꯄꯤꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕ ꯏꯜꯍꯟꯕ ꯉꯝꯗꯦꯕ. ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯏꯜꯍꯟꯕꯒꯤ ꯃꯄꯥꯟꯗ ꯄꯤꯕꯅꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯁꯦ ꯊꯨꯒꯥꯏꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ, ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕꯗꯤ ꯂꯩꯇꯦꯕ. ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕꯗꯤ ꯂꯩꯔꯣꯏ. ꯑꯩꯈꯣꯏ ꯌꯦꯡꯁꯦꯕ ꯃꯁꯤꯅꯤꯀꯣ. ꯑꯗꯨꯕꯨ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯅ ꯋꯥꯔꯣꯏꯁꯤꯟ ꯇꯥꯈ꯭ꯔꯦ. ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ 6:23ꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ, that the promise by faith of Jesus Christ might be given to them that believe. ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯒꯤ ꯃꯈꯥꯅ ꯄꯤꯕ ꯋꯥꯁꯛ ꯄꯤꯕꯗꯣ ꯃꯈꯣꯏ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯅꯕ. ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯛꯀꯅꯤ, ꯁꯤꯕꯤꯒꯅꯤ, ꯍꯤꯡꯒꯠꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯊꯥꯖꯕ ꯃꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ, ꯃꯗꯨꯒꯤ ꯋꯥꯁꯛ ꯑꯗꯣ ꯃꯗꯨꯅꯦꯕ. ꯃꯗꯨ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏꯕꯅꯤ. ꯃꯁꯤꯗ ꯌꯥꯝꯅ ꯆꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ, ꯀꯔꯝꯅ ꯙꯔꯃ ꯆꯦꯟꯕ ꯑꯁꯦ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯦ. ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯙꯔꯃ ꯆꯦꯟꯕ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯒꯗꯤ, ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯄꯥꯟꯗ ꯙꯔꯃ ꯆꯦꯟꯕ ꯂꯥꯛꯄ ꯉꯝꯗꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯁꯦ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯔꯣꯝꯗ ꯑꯩꯈꯣꯏ ꯌꯦꯡꯁꯦꯕ. ꯈꯔ ꯁꯝꯇꯛꯅ ꯑꯃꯨꯛ ꯌꯦꯡꯁꯦ. ꯗꯤꯎꯇꯦꯔꯣꯅꯣꯃꯤ 6:25ꯗ ꯍꯥꯏ, ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯌꯥꯊꯪ 10, ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏ. ꯃꯁꯤꯀꯣ. ꯑꯗꯨꯒ Psalm 119:172ꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯩꯁꯦ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯇꯦꯛꯁ ꯑꯅꯤꯁꯤꯅ ꯍꯥꯏꯕꯁꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯅ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯙꯔꯃ ꯆꯦꯟꯕ ꯄꯤꯗꯦ ꯍꯥꯏꯕꯅꯦꯕ. ꯙꯔꯃ ꯆꯦꯟꯕꯁꯦ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯄꯥꯟꯅ ꯂꯥꯛꯇꯦ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯕꯨ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯙꯔꯃ ꯆꯦꯟꯕ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄ ꯇꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯦꯛꯁ ꯑꯅꯤꯁꯤꯅ ꯍꯥꯏ. ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ, ꯙꯔꯃ ꯆꯦꯟꯕ Ezekiel 18:21-22ꯗ ꯍꯥꯏꯁꯦ, ꯐꯠꯇꯕ ꯃꯤꯅ ꯃꯍꯥꯛꯀꯤ ꯄꯥꯞꯁꯤꯡ, ꯃꯥꯅ ꯇꯧꯕ ꯄꯥꯞꯁꯤꯡ ꯑꯗꯨꯗꯒꯤ
ꯄꯨꯛꯅꯤꯡ ꯂꯩꯗꯨꯅ ꯍꯜꯂꯛꯑꯕ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯇꯦꯇꯁꯁꯤꯡ ꯑꯩꯒꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯏꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯤꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯚꯔꯁ 22ꯗ ꯍꯥꯏꯁꯦ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯔꯣꯏ ꯑꯗꯨꯒ ꯏꯟ ꯍꯤꯁ ꯔꯥꯏꯆꯁꯅꯦ ꯃꯍꯥꯛꯀꯤ ꯙꯔꯃ ꯁꯦꯝꯕꯗ in his righteousness that he had ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕ ꯙꯔꯃ ꯁꯦꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯐꯪꯉꯤ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯥꯞ ꯇꯧꯗꯕ ꯍꯥꯏꯗꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯋꯥꯌꯦꯟ ꯖꯥꯊꯪ 10 commandment ꯊꯨꯒꯥꯏꯗꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯅ ꯍꯥꯏꯗꯤ ꯌꯥꯊꯪ ꯊꯨꯒꯥꯏꯗꯨꯅ ꯂꯩꯕ ꯃꯤ ꯑꯗꯨꯅ ꯌꯥꯊꯪ ꯊꯨꯒꯥꯏꯕꯗꯣ ꯇꯣꯛꯑꯕ ꯄꯥꯞꯇꯣ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯙꯔꯃ ꯁꯦꯝꯕꯁꯦ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯄꯤꯑꯦꯕ ꯑꯗꯨꯅ ꯌꯥꯊꯪ ꯊꯨꯒꯥꯏꯗꯕꯒ ꯙꯔꯃ ꯁꯦꯝꯕꯒ ꯃꯔꯤꯅ ꯌꯥꯊꯪ ꯊꯨꯒꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯙꯔꯃ ꯆꯦꯜꯍꯟꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯔꯣꯃꯥꯟ 6ꯀꯤ 16-18 ꯑꯩꯈꯣꯏꯅ ꯒꯂꯦꯁꯤꯌꯟꯁ ꯏꯔꯤꯕ ꯄꯣꯜ ꯃꯁꯥꯃꯛꯅ ꯑꯃꯨꯛ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯅꯈꯣꯏꯁꯦ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯍꯥꯏꯕ ꯏꯜꯂꯒꯅ ꯃꯁꯤꯗ ꯑꯃꯨꯛ ꯑꯔꯣꯏꯕꯗ ꯁꯝꯅꯅꯤꯀꯣ ꯅꯈꯣꯏꯅ ꯄꯥꯞ ꯇꯧꯔꯒꯗꯤ ꯑꯁꯤꯕ ꯑꯗꯨꯒ ꯍꯥꯏꯕ ꯏꯜꯂꯒꯅ ꯙꯔꯃ ꯁꯦꯝꯕ ꯃꯁꯤꯗ 6ꯀꯤ 16ꯗ ꯍꯥꯏꯁꯦ ꯙꯔꯃ ꯁꯦꯝꯕꯁꯦ ꯀꯃꯥꯏꯅ ꯐꯪꯉꯤ ꯍꯥꯏꯕꯗ ꯍꯥꯏꯕ ꯏꯟꯕꯗꯨꯒꯤ ꯃꯄꯥꯟꯅ ꯐꯪꯉꯦꯕ ꯀꯔꯤꯗꯅꯣ ꯍꯥꯏꯕ ꯏꯟꯗꯣꯏꯁꯦ ꯋꯥꯌꯦꯟ ꯖꯥꯊꯪꯗꯅꯦꯕ ꯑꯗꯨꯒ 18ꯗ being then made free from sin ꯅꯈꯣꯏ ꯄꯥꯞꯇꯒꯤ ꯅꯤꯡꯇꯝꯂꯒꯗꯤ ꯍꯥꯏꯗꯤ ꯄꯥꯞ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯄꯥꯞꯇꯒꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯧꯗꯕ ꯅꯈꯣꯏꯅ ꯄꯥꯞ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯅꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯄꯥꯞ ꯇꯧꯗꯕ ꯃꯤ ꯑꯗꯨꯅ ꯁꯤꯗ ꯙꯔꯃ ꯆꯦꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ Jeremiah 23ꯒꯤ 6ꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯗ ꯂꯣꯔꯗ ꯑꯋꯔ ꯔꯥꯏꯁꯁꯅꯦ ꯖꯦꯍꯣꯕꯥ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯏꯁꯣꯔ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯁꯦꯝꯕꯅꯤ ꯍꯥꯏ ꯑꯗꯨꯒ Philippians 3ꯒꯤ 9ꯗ ꯑꯃꯨꯛ ꯍꯥꯏ being found in him not having mine own righteousness ꯑꯩꯈꯣই ꯏꯁꯥꯒꯤ ꯙꯔꯃ ꯁꯦꯝꯕ ꯑꯗꯨ ꯐꯪꯗꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯙꯔꯃ ꯁꯦꯝꯕꯗꯤ ꯀꯩ ꯂꯣ ꯉꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯖꯤꯎꯁꯤꯡꯅ ꯈꯟꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯒꯁꯨ ꯋꯥꯌꯦꯟ ꯖꯥꯊꯪ 10 ꯉꯥꯛꯑꯕ ꯁꯦꯔꯃꯣꯅꯤꯌꯦꯜ ꯂꯣ ꯉꯥꯛꯑꯕ ꯁꯔꯀꯝꯁꯤꯖꯟ ꯉꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯥꯖꯩꯌꯦꯕ ꯃꯗꯨꯅꯤ ꯄꯣꯜꯅ ꯍꯥꯏꯖꯩ ꯃꯗꯨ ꯈꯛꯇꯅꯁꯨ ꯑꯣꯏꯗ꯭ꯔꯦꯕ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ but that which is true faith of Christ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯄꯥꯅ ꯙꯔꯃ ꯁꯦꯝꯕꯗꯅꯦꯕ the righteousness which is of God by faith ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟꯗ ꯙꯔꯃ ꯁꯦꯝꯕ ꯑꯗꯨꯅꯦꯕ ꯄꯣꯜꯅ ꯍꯥꯏꯁꯦ ꯁꯤꯗ ꯑꯃꯨꯛ ꯄꯣꯜꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯔꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ ꯑꯗꯨꯒ ꯁꯔꯀꯝꯁꯤꯖꯟꯁꯤꯡ 10 commandment ꯉꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯦꯝꯕ ꯐꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯨꯛ ꯄꯥꯈꯤꯕ ꯃꯊꯛꯇꯗꯅ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯌꯥꯊꯪ 10 ꯉꯥꯛꯄꯗꯨꯅꯦꯕ ꯌꯥꯊꯪ 10 ꯉꯥꯛꯄꯗꯨ ꯙꯔꯃ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯅ ꯃꯗꯨꯒꯤ ꯖꯤꯎꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯊꯪ 10 ꯉꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯙꯔꯃ ꯁꯦꯝꯕ ꯐꯪꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯌꯥꯊꯪ 10 ꯉꯥꯛꯄ ꯍꯥꯏꯕꯁꯤꯒ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯑꯁꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯌꯥꯊꯪ 10 ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯉꯥꯛꯄ ꯉꯝꯒꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯑꯩ ꯌꯥꯊꯪ ꯉꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯚꯨꯗ ꯊꯥꯖꯗꯕ ꯃꯤꯅ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯁꯤ ꯑꯅꯤꯁꯦ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯖꯥꯊꯪ ꯉꯥꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯃꯔꯨ ꯑꯣꯏꯌꯦꯕ ꯃꯁꯤ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯜ ꯁꯛꯇꯤ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯤꯔꯀꯥꯟꯗ ꯄ꯭ꯔꯚꯨꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯔꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯁꯦꯝꯕ ꯂꯥꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕꯁꯦ ꯄꯤꯅꯕꯤꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯖꯥꯊꯪ ꯈꯛꯇꯪ ꯉꯥꯛꯄ ꯄ꯭ꯔꯚꯨꯗ ꯊꯥꯖꯗ꯭ꯔꯒꯁꯨ ꯋꯥꯌꯦꯟ ꯖꯥꯊꯪ ꯈꯛꯇꯪ ꯉꯥꯛꯄꯅ ꯑꯩꯈꯣই ꯙꯔꯃ ꯁꯦꯝꯕ ꯐꯪꯕ ꯅꯠꯇꯦꯕ ꯄꯨꯝꯅꯃꯛ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯌꯥꯊꯪ 10ꯁꯦ ꯉꯥꯛꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯦꯝꯕ ꯐꯪꯕꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯋꯥꯌꯦꯟ ꯖꯥꯊꯪꯅ ꯙꯔꯃ ꯁꯦꯝꯕ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯖꯥꯊꯪ ꯊꯨꯒꯥꯏꯕ ꯌꯥꯔꯦ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃꯅꯦꯕ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯄ꯭ꯂꯁ ꯄꯥꯞ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯖꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯧꯗꯕꯁꯦ ꯇꯥꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯄꯥꯞ ꯇꯧꯕ ꯌꯥꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯤꯀꯣ Galatians 3ꯒꯤ 23-25ꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯂꯣꯒꯤ ꯃꯊꯧꯅꯤꯀꯣ ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯁꯤꯗ ꯐꯦꯠ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤꯀꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ
ꯋꯥꯌꯦꯟ ꯖꯥꯊꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯝꯃꯦ ꯀꯦꯞ ꯑꯟꯗꯔ ꯗ ꯂꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯗꯤ ꯋꯥꯌꯦꯟ ꯖꯥꯊꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯕ ꯍꯥꯏꯕꯗꯤ ꯋꯥꯌꯦꯟ ꯖꯥꯊꯪ set up unto the fair we should of the world ꯇꯨꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯁꯦ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯋꯥꯌꯦꯟ ꯖꯥꯊꯪꯗ ꯑꯩꯈꯣꯏꯁꯦ ꯁꯤꯁꯅꯨ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯔꯒ ꯑꯩꯈꯣꯏ ꯂꯩꯌꯦꯕ ꯍꯪꯀꯣ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯤ ꯑꯃꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯁꯦ ꯋꯥꯌꯦꯟ ꯖꯥꯊꯪ ꯑꯁꯤꯅ ꯁꯤꯁꯅꯨ ꯍꯥꯏꯅ ꯃꯔꯥꯟ ꯑꯗꯨꯝ ꯁꯤꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯇꯧꯔꯦꯕ ꯃꯗꯨꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀ꯭ꯔꯣꯁꯇ ꯂꯥꯛꯑ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯞ ꯇꯧꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯖꯥꯊꯪꯅ ꯁꯤꯁꯅꯨ ꯑꯅꯤꯁꯨꯕ ꯁꯤꯁꯅꯨ ꯍꯥꯏꯅ ꯃꯁꯤ ꯃꯔꯥꯟ ꯁꯤꯔꯒ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯄ꯭ꯔꯚꯨꯅ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯇꯇꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯌꯦꯟ ꯖꯥꯊꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯤꯁꯅꯨ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯕꯗꯣ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯊꯥꯖꯗꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯔꯥꯟ ꯑꯗꯨꯝ ꯐꯪꯖꯔꯦ ꯊꯥꯖꯕ ꯃꯤꯅ ꯃꯥꯒꯤ ꯃꯔꯥꯟꯗꯣ ꯄ꯭ꯔꯚꯨꯅ ꯄꯨꯕꯤꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯙꯔꯃ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯙꯔꯃ ꯁꯦꯝꯕ ꯑꯗꯨꯅ ꯃꯍꯨꯠꯇ ꯂꯦꯞꯄꯤꯔꯒ ꯂꯩꯔꯒꯅꯦꯕ ꯀꯣ ꯄ꯭ꯔꯚꯨꯅ ꯑꯩꯒꯤ ꯙꯔꯃ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯚꯨꯒꯤ ꯙꯔꯃ ꯁꯦꯝꯕꯅ ꯂꯦꯞꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩ ꯄꯥꯞ ꯇꯧꯔꯒ ꯄ꯭ꯔꯚꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯑꯩ ꯂꯩꯕꯗꯤ ꯌꯥꯗꯦꯕ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯏꯜꯍꯜꯂꯛꯀꯅꯦꯕ ꯃꯁꯤꯅꯤꯀꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤꯗ ꯍꯥꯏꯁꯦ ꯚꯔꯁ 24ꯗ ꯌꯦꯡꯁꯦ ꯃꯔꯝ ꯑꯗꯨꯅ the law was our schoolmaster to bring us unto Christ that we may be justified byꯊꯥꯖꯕꯅ ꯑꯩꯈꯣꯏꯕꯨꯁꯦ ꯆꯨꯝꯕꯒꯤꯗꯃꯛ ꯍꯥꯏꯗꯤ ꯊꯥꯖꯕꯅ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯐꯝꯅꯕꯒꯤꯗꯃꯛ ꯋꯥꯌꯦꯟ ꯖꯥꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯗ ꯄꯨꯔꯛꯅꯤꯉꯥꯏꯒꯤ ꯑꯣꯖꯥꯅꯦꯕ ꯁ꯭ꯀꯨꯜ ꯃꯥꯁꯇꯔꯅꯦꯕ ꯃꯁꯤꯅꯤꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯦ ꯑꯗꯨꯅ ꯂꯣꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯉꯦ ꯂꯣꯅꯀꯣ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯉꯝꯗꯦ ꯂꯣꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯑꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯃꯒꯤ ꯃꯊꯧꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯃꯁꯤꯗ ꯄꯜꯂꯤꯕ ꯁ꯭ꯀꯨꯜ ꯃꯥꯁꯇꯔ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯔꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯉꯥꯡꯁꯤꯅ ꯃꯥ ꯐꯖꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯇ꯭ꯌꯨꯇꯔ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏꯁꯦ ꯊꯝꯃꯀꯥꯟꯗꯀꯣ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯍꯜꯂꯦꯕ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯏꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯩꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯕꯨ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤ ꯐꯥꯎꯕꯀꯣ ꯏꯜꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯗ ꯄꯨꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯄꯨꯔꯛꯄꯅꯦꯕ ꯃꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯅ ꯂꯣ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯗ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯉꯝꯗꯦ ꯀꯣꯛꯄꯤꯕ ꯉꯝꯗꯦ ꯂꯣꯒꯤꯗꯤ ꯄꯥꯡꯒꯜ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯣꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯂꯣꯅ ꯈꯪꯍꯜꯂꯦ ꯄꯥꯞ ꯀꯟꯕꯤꯒꯗꯕꯗꯨ ꯀꯅꯥꯅꯣ ꯆꯠꯂꯣ ꯑꯩꯅꯗꯤ ꯀꯟꯕꯤꯕ ꯉꯝꯗꯦꯀꯣ ꯑꯗꯨ ꯅꯈꯣꯏ ꯄꯥꯞ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯛꯄꯤꯔꯤ ꯀꯟꯕꯤꯕ ꯉꯝꯗꯦ ꯆꯠꯂꯣ ꯄ꯭ꯔꯚꯨꯗ ꯆꯠꯂꯣ ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯆꯒꯅꯤ ꯅꯪꯒꯤ ꯄꯥꯞ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤ ꯄꯨꯔꯛꯄꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯋꯥꯌꯦꯟ ꯖꯥꯊꯪꯒꯤ ꯃꯊꯧꯅꯦꯕ ꯑꯗꯨꯕꯨ ꯊꯥꯖꯕꯗꯣ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯃꯥꯁꯇꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯦꯕ ꯈꯪꯀꯣ ꯃꯔꯝꯗꯤ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯈ꯭ꯔꯤꯁꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯏꯟꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯂꯥꯛꯑꯦꯕ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯆꯃꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛ ꯋꯥꯌꯦꯟ ꯖꯥꯊꯪꯅ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯗ ꯄꯨꯔꯦ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯋꯥꯌꯦꯟ ꯖꯥꯊꯪꯗ ꯑꯃꯨꯛ ꯊꯥꯒꯅꯦꯕ ꯃꯁꯤ ꯖꯣꯟ 14:15 ꯍꯥꯏꯁꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯎ ꯍꯥꯏ ꯑꯗꯨ ꯃꯦꯊ꯭ꯌꯨ 19:17ꯗꯁꯨ ꯅꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯤꯡꯉꯗꯤ ꯌꯥꯊꯪ ꯉꯥꯛꯎ ꯍꯥꯏ ꯁꯤꯗ ꯖꯣꯟ 15:10ꯗꯁꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯂꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯏꯄꯥꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯑꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒ ꯑꯆꯦꯠꯄ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯃ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ 1 ꯖꯣꯟ 5:3ꯗ ꯍꯥꯏꯔꯤꯗꯣ ꯃꯗꯨ ꯆꯞ ꯃꯥꯟꯅꯩ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯑꯩꯈꯣই ꯌꯥꯊꯪꯗ ꯏꯜꯂꯛꯀꯅꯦꯕ ꯑꯩꯈꯣꯏ ꯌꯥꯊꯪ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯄꯥꯞ ꯇꯧꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯗ ꯊꯥꯔꯦ ꯑꯗꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒ
ꯑꯩꯅ ꯅꯈꯣꯏꯒꯤ ꯗꯟꯗꯤ ꯄꯨꯝꯅꯃꯛ ꯂꯧꯈ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯃꯨꯛ ꯄꯥꯞ ꯇꯧꯔꯅꯨ, ꯅꯈꯣꯏ ꯑꯃꯨꯛ ꯌꯥꯊꯪ ꯊꯨꯒꯥꯏꯕꯗꯣ ꯊꯕꯛꯇꯣ ꯇꯧꯔꯅꯨ, ꯊꯨꯒꯥꯏꯗꯅꯤꯡꯉꯥꯏꯒꯤ ꯁꯛꯇꯤꯗꯣ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯒꯦ, ꯊꯧꯖꯥꯟꯗꯣ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯒꯦ ꯍꯥꯏꯅꯀꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯤꯔꯒ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯧꯍꯜꯂꯒꯦ ꯍꯥꯏꯅ ꯄꯤꯕꯅꯦꯕ. ꯃꯁꯤꯅꯦꯕ ꯒ꯭ꯔꯦꯁ ꯍꯥꯏꯔꯤꯁꯦ. ꯃꯁꯤꯕꯨ ꯂꯧꯁꯟꯕ ꯌꯥꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯔꯣꯛꯇ ꯆꯠꯀꯅꯦꯕ. ꯏꯆꯤꯟꯅꯥꯎ ꯐꯖꯈ꯭ꯔꯕ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯅꯦ. ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯆꯠꯂꯁꯦ. ꯒꯂꯁꯟꯁꯤꯒꯤ ꯑꯩꯈꯣꯏꯅ 29 to 26 to 29 ꯌꯦꯡꯁꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯛꯑꯦ. ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯥꯏꯃꯤꯡ ꯂꯧꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯁꯦꯠꯂꯦ ꯍꯥꯏꯕꯅꯤ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯥꯞꯇꯥꯏꯖ ꯇꯧꯈ꯭ꯔꯕ, ꯇꯁꯦꯡꯅ ꯕꯥꯞꯇꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯏꯜꯂꯛꯏ ꯍꯥꯏꯕꯅꯦ ꯃꯁꯤꯗ. ꯃꯁꯤꯗ ꯖꯤꯎ ꯍꯥꯏꯕ ꯂꯩꯇꯦ, ꯒ꯭ꯔꯤꯛ ꯍꯥꯏꯕ ꯂꯩꯇꯦ, ꯃꯅꯤꯡ ꯇꯝꯕ ꯍꯥꯏꯕ ꯂꯩꯇꯦ, ꯃꯈꯥ ꯄꯣꯟꯕ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ ꯍꯥꯏꯕꯅꯦꯕ. ꯃꯁꯤꯅ ꯌꯥꯝ ꯐꯖꯩ. ꯑꯗꯨ 29ꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. 29ꯗ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯙꯔꯥꯅꯤ ꯑꯃꯁꯨꯡ ꯋꯥꯁꯛꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅꯤ ꯍꯥꯏ. ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯙꯔꯥ, ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯙꯔꯥ. ꯑꯩꯈꯣꯏꯅ ꯖꯤꯍꯨꯗꯤ ꯍꯥꯏꯕ ꯅꯠꯇꯦ, ꯖꯤꯍꯨꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯖꯤꯍꯨꯗꯤ ꯑꯗꯨ ꯅꯠꯇꯦꯕ, ꯊꯋꯥꯏꯒꯤ ꯑꯣꯏꯕꯗꯨꯅꯤ ꯍꯥꯏꯕꯁꯤꯅꯦꯕ. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯧꯖꯤꯛ ꯇꯝꯈ꯭ꯔꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ. ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯏꯟꯕ ꯈꯣꯠꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ. ꯑꯗꯨꯒ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯗꯦ. ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯏꯟꯕ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕꯅꯤ. ꯃꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯇꯥꯛꯄꯤꯕꯗꯤ ꯍꯣꯏ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣই ꯀꯔꯤꯁꯨ ꯀꯟꯕꯤꯕ ꯉꯝꯗꯦ, ꯀꯣꯛꯄꯤꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯃꯁꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯗꯨꯅ ꯆꯪꯉꯀꯥꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯉꯣꯟꯗꯒꯤ ꯊꯧꯖꯥꯟ, ꯁꯛꯇꯤ, ꯊꯋꯥꯏ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯐꯪꯂꯀꯥꯟꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯀꯥꯟꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯗꯨꯅ ꯈꯨꯗꯨꯝ ꯆꯜꯂꯀꯥꯟꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯊꯥꯗꯣꯛꯀꯅꯦꯕ. ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯀꯅꯦꯕ. ꯄ꯭ꯔꯚꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯋꯥꯌꯦꯟ ꯌꯥꯊꯪꯁꯦ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯗꯨꯅꯤ. ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ. ꯅꯈꯣꯏ ꯁꯔꯃꯣꯟ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯗ ꯃꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ. ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯄ꯭ꯔꯊꯅꯥ ꯇꯧꯖ. ꯁꯔꯒꯗ ꯂꯩꯕ ꯏꯄꯥ, ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯏꯄꯥ. ꯀꯔꯝꯅ ꯊꯥꯖꯕꯅ ꯙꯔꯃ ꯁꯦꯝꯕ ꯐꯪꯒꯅꯤ, ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈ꯭ꯔꯦ. ꯅꯩꯅꯈ꯭ꯔꯕ ꯈꯔ ꯑꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ. ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ.